MOU ama sign tawnaraga sigi program Om Shanti. Om Shanti. Sige. Sepatuda, ay tuan ba community singduna IDP center tat lady ba singdu tamna sumwari sai lagi draba margi nupi masa magi lay kalame adagi maitai gi ngang yong sigi ba singdu sanga ba wari sarame tamna ina organize nam sema kanda thama le daga sepatadi kuki su paite su mar su maitai su punna ikoi chamanga muksak samine Adi, isam sampa praja singgi wakil tadi loina punna lainingi, juga loina nungai ni hingningi. Aduh, aina jadi lagi halak bagi nonga lakpa ki ayuk tu da, trong lau bida, boh mama pakai dengan angang ni siapa lagi, aina tahu iba mayam tam loina kau kada bung pakai bagi nungai tu betul dalam musat kiri. Aina tam jadi ni lewat sida Santi bang daba, Santi tu waining bami kena lady si dia kau yamin daba dabari. Santi bang ni se kanano community basis nanti, some individuals, some na Santi tu kaya lega sentana nungai bakangbu. Kau sarkar semanin daba raniti kalak bakangbu. Sumbat komponen singsina lewat sida irang Thoga Santi laitana mamar merta hekone adu semi sarkar si praja mayamna Santi porakhaning dana aikoi gi sarkar ma lai bapai ai bet ki kholau do sengi bani so aikoi gi sarkar si challenging to restore peace Santi porakpada aikoi karimu makhalam tagi compromise toroi aduna aina tamjaningi si loisan jarakpada sarkar sina thui ba crisis period sida tau ki ba crime kuding maki justice soitna bigani lando kogi torbung ki maningda leiba isani si mayamai kogi govinda sahib gi koi bise bu ke de hai tai moidu thagi paisa ka kre no ai tan lai sarkar na tawiduna mayumda hanjan gi basing tudi tha ahum suradi ahum bo piraga adu di kakpa hai bat ga yamna nungai tan nu bi sa ma khana kappa ga wari sai sarkar na biba paisa na yum sarure ta paisa si la hora ga yum si saudra ga di
nang pisa sing mangani haidana magi mayum dur na taba sarkar gi lam hangba jaga amada mayum ji saraga lei bai tare magi hingol boibum magi thabuk subum mayam lei badi na taba aduna makal makal gi iran thokragasu samna maitei kuki naga gi tongan ba thokragasu awaba tariba victim moiba samjamba praja singdo aduna wabadi chap mane aduna aikoi puna manipura shanti hanjalanaba amadi Viksit Bharat 2047 gi adugumba bharatna malem gi thakta malem gi khwaidagi sakutpat lebak ama oinaba honariba si khongtang sida aikoi mayam si yauksalakanda manipur su madugi sakal pagi khongtang da sangse haiba taragadi aikoi shanti leba lebak ama batabani aduna aikoi didi nilimana shanti hanjalaknaba meditation tawidna asigi kanogi drug free India sigi campaign autoki base ayam katuki matik thagat phongdok sari duga mathangi program kya da soi yawang namjage hajarakanda ai tenjari pura bu thagat sari om shanti sang na dinganing manedo ko usoki thumien mado adugi timing dugum banai the last na naina roi bada aina haijaning ba ama khangna ekoi manipur si shanti laitaba ado ekoi gi di brahma kumar ri gi ekoi gi organization si gi di om shanti na hawe ba hawda adar bi khudi mak sing si ekoi ama khaktani haina khallaba ekoi gi bhaishara ekoi gi brothers and sisters ekoi ngasai habi gare ekoi ojana takpi gare ekoi da ekoi gi di leiriba member puna mak sing si isil inaw ise isan ai yamba adu inaw na khallena benji vaiji adu ngasai brotherhood ki wakalon se ekoi da leiraba leira taraga di manipur si soidana shanti halakani ngasai gi isan nupi na takpi ba manipur ki praja sing se sathok chasin ya na ba haibado yam kana hona jari satni ba tha sidagi ekoi khara ke hena atop pa sing da leiriba isilinaw adagi tamda leiriba koi isilinaw ayang batana ra heraga moment adoga development khara ma khaidi lakna ba honorable chief minister gi miyeng makhada ekoi kanna hona jari haiba wafam खरसी थमजबक लोयरना ईश्वरना असिगुमलबा कथोकुना सरुक ओइरबा शांतिना मांगजिन थाबा असिगुमबा ब्रह्म कुमारीज की ऑर्गेनाइजेशन असे ईश्वरना थौजान बिबा मसिदा मेंबर ओइ बिरिबा मसिदा थाजा बिरिबा कोइ पुना मुक्सिंग से असि ईश्वर की थौजान फंगन बिदना मणिपुर सी शांति बोरवक्तुना साखुटपगी lamchen koi su yaw bang namna ba honaba da ishorna thaujan pinabiba operation ho haiba pham kharsing jabag loina ayang na mayam punang po amuk kana khairam jari om